आकाशवाणी इम्फाल Ngangom Kiran पाउ पाजरी आहान बदमर पाउ मुख्यमंत्री नोंगथोम बीरेन हाइरी सरदार वल्लभभाई पटेल की मपोक निमित्त लाखपदा अमतोइब अमसुंग नुंसी सानबगी मरी हेना चसिनहनब ओइरसनु मणिपुर बुलम कोइबसिंगना ख्वाइदगी पामनब मफम अम ओहिननब सरकारना लेपलैतन होनरी हाइना मुख्यमंत्री नोंगथोम बीरेन फोंगदोक्रे लाक्लिब निंगोल साकोब कुमैग मरी लेनना हप्ता कांगजेबुंग पांगथोकदोरिब ngaगी मेला मपुंग फाहनबिनब फिशरीज मंत्री हाइखाम दिंगोना अपील तौरी हक्सेल मंत्री डॉक्टर सापम रंजन हाइरी मोबाइल फोन याउना डिजिटल वर्ल्ड हौरक्लिब अंगांगसिंगना हेना माइ ओनसिनखिबदगी मखोइगी हक्सेल दकाइब कया थोरक्ली अमसुंग प्रधानमंत्री नरेंद्र मोदी नंगसी गुजरात लुपा कोटी सनी मरफु हेनबगी प्रोजेक्ट कया संगाख्रे खरगिना उरेप उयुंग तमख्रे मुख्यमंत्री नोंगथोम बीरेन हाइरी सरदार वल्लभभाई पटेल की मपोक नुमित्त लाखपदा अमतोइब अमसुंग नुंसी सानबगी मरी हेना चसिनहनब ओइरसनु इम्फाल लेब माके सेक्रेटरिएट ngasi नेशनल यूनिटी डे ग मरी लेना फांगथोकपा रन फॉर यूनिटी की मराथन मलम थाबगी थोरमदा मुख्यमंत्री न हाई भारत पु अपुनब मपांगन कन बलेबाक म ओहिननबगी वाखलोंदा कथोकपग लोइनना थौदांग यारंबा लेबाग असिगी आयरन मैन हाइरगा सुखंगनबा सरदार वल्लभभाई पटेल बु निंगसिंगदुना रन फॉर यूनिटी की मराथन असि पांगथोकपनी मांगना हाई वन नेशन वन पीपल की वाखलोन हेना चसिल हननब होनबदा अखोई खुदिमगना पुन्ना थौदांग यामिनरसी मराथन अदु कुमल लंपा की मेन स्टेडियम फावबु चेनखी मराथन लमथाबगी थोरमदु मुख्यमंत्री लुसिंगदुना यूनिटी डे ग मरी लेना मियामना पुन्ना वासक लोमिनाखी I solemnly place that I dedicate myself to preserve the unity, integrity, and security of the nation, and also strive hard to spread this message among my fellow countrymen. I take this place in the spirit of unification of my country. This was made possible by the vision and the action of Sardar Vallabhbhai Patel. Youth Affairs and Sports Bebak na sinduna pangthokiba thormaduda Youth Affairs and Sports Mantri Govindas Konthozam MLA Thongam Santi amadi atai official sing saruk yaki मुख्यमंत्री नोंगथोम बीरेन हाइरी मणिपुर बुलम कोइबसिंगना ख्वाइदगी पामनबा मफम अमा ओहिननबा सरकारना लेपलैतन होनरी सोशल मीडिया दा सदोंग खुल अमसुंग मसिगी अकोइबदा लैरिबा थौबाल मल्टीपर्पज प्रोजेक्ट की थिंगतुना थमलिबे सिंग याउना फजरबा लैंडस्केप अमगी वीडियो थागलदुना मुख्यमंत्री न हाई मफम मसिगी फजरबा लैंडस्केप सिंगना लमदम मसिगी इको टूरिज्म अमसुंग सस्टेनेबल डेवलपमेंट की लमदा लैरिबा गुण सिंग अदु फोंगदोक्ली मफम असिबु टूरिस्ट सिंगना पामनबा ख्वाइदगी फजबा मफम अमा ओहिननबा सरकारना लेपलैतन होनखिगनि हाइनसु मुख्यमंत्रीना मखाताना फोंगदोक्की लाक्लिब निंगोल साकोब कुमैग मरी लेनना मथंग थागी अनिदा हप्ता कांगजेबुंग पांगथोकदोरिबा ngaगी मेला मपुंग फाहनबिननबा फिशरीज मंत्री हाइखाम दिंगोना अपील तौरी इम्फाल ngasi पाउमिसिंगोनबा मद मंत्री न हाई मेला सिदा मिटै सरेंग पेंगबा मदि खाबकना सिंगबु याउना यलौंगा कया पुथोक्तुना मियामदा फंगहननबा थौरांग तौरी निंगोल साकोबग मरी लेनना nga योलिबा सिंगसु लांजिनरक पमियो सिंगमदि अवाबा कया नंगलिबा मियामग येंगलगा सरकारना लेपंगा की ममलदगी हेना योंदनबा मंत्रीना अपील तौकी लियांगमई नागा काउंसिल तमेंगलोंग जोन सिनबा चगांगी फेस्टिवल ngasi तमेंगलोंग हेडक्वार्टर्स ता लैबा जादोनंग पार्क ता पांगथोक्रे चगांगी फेस्टिवल असि लियांगमई कांगलुपना चही खुदिंगी अक्टोबर 13 मसुंग 13 दा पांगथोकपा यामना चावबा लोरok कुमई अमनी कुमई असि सोरबु थागतपग लोइनना मही मरोंग मरिक चुम्बा लोकप ngamnanaba masung haksang fana lehinanabagidamak mapuda haijabag loinana pangthoknai ngasigi thormaduda nat ke bajawai isai gi thorum singsu pangthoknaki paugi marak thana atenna break ama NABH Phanglaba AOI Babina Speciality Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba vizari state asida ahanba oina
thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu layingbada khudongchaba pizari doctor singna tumor board phamduna anaba singi layingda chawna mating pangli akupa marol gi damak AOI Babina Speciality Hospital Sajiva Jail Road Khabaisoi Imphal East Tanabiu tabiriba pawasi Akashvani Imphal dagini Haksel amasung Yaipa Yumbal Mantri Dr. Sapam Ranjan Hairi Khongjal Yangna Sauklagliba Digital World da Horkliba Angang Singna Henamai Onsin Kibadagi Makoigi Haksel da Kaiba Kaya Thorakli Imphal gi Chingmairong da laiba Classic Grande ngasi National Program for Control of Blindness and Visual Impairment National Health Mission amasung Rajya Haksel Bibak na punna sinduna pangthokiba kunmanga suba World Sight Day gi thorom da saruk yaraduna mantri na hai mobile phone sizinaba yauna television na singba toina yengbadagi angang singi mit chokpagi sang hengalakpada natana makoina sen chongduna sanabagi sang hantarakpadagi angang singi masam u phana leibada khudongchadaba kaya thoalli angang singi mit ki phibam kamdongna leiribagi haibasi mama papa singna sang naini yengsinbibagi tangai fadabalai maram asimaknani kumsi sahi ki palan thormasi ki hiramda Children Love Your Eyes haina thamlibasi Mantri na makhatana hai Raja sida mitta ngawdongna nabag sang hantanaba sarkarna akan mathabak lawkalakpadagi singthaningai oina hantan mangamle anok sizinabagi matangna palladuna mantri na hai kanagumba singna lambigi nakanda thaduna yoliba anoksing ningthina test tawthoktana hektamak leiduna sizinnaroidabani masina sokliba mitki sanga chanaramdabadagi hena mit sohlakpa yai Dr. Ranjan na hai Satirists da ina appeal tawsiling badi akhoi screen time se man mobile yen lor TV yen lor ga mobile se ke no sa do pattern sa happy gi do yam chung mane anang jing ji mobile ji pi ga them gi habit am la se everyone see family body magri to easy and mama para ta to disturb to mobile se la ga thamaga yen na but adu gi ultimate ke no da di mid nom da di anang ji the strain lakpa gi se dum thok ta banate yam thoe and regular eye checkup, I see the Myanmar Darka way. Thauramadu Health ki Special Secretary Hungyo Warsang Health Services ki Director Dr. Ochanahan bi yauna atai maru iba miyoi kaya sarukyaki. Mukhyamantri Nongthomo Biren na Rajya ki Home Guard singisu thagi tolop October 13 phawbada pitok lagani haibagi thajaba pirakle haina Manipur Home Guard Employees Welfare Association gi Cherol amada phongdorakli. Serol asina hai Rajya Sarkar na lauthokiba matungina lakliba Diwali madi ningol sakubu mamangda Sarkar ki karmachari singi tolop pitopagi matangda Home Guard singi su yaubinaba association na Mukhyamantri da aiba Serol pisin kibani maduda Mukhyamantri na su Sarkar na lauthokiba duda Home Guard singi su konsingani haibagi thajaba piraki masigi damak association na Mukhyamantri amadi mari lenaba singbu thagat phongdorakli Manipur के राज्यपाल के सेक्रेटरी औरंबा बॉबी वाइखोंग के थबक पाइबगी मतम हयेंग लोरेगनी इम्फाल के राजभवन दा राज्यपाल लक्ष्मण प्रसाद आचार्य ना गवर्नर्स सेक्रेटरिएट के ऑफिसर सिंग मदे स्टाफ सिंग लोइनाना काइनबगी थोरमा ngasi पांगथोखरे श्री बॉबी वाइखोम ना राजभवन दा थबक तौरिंगे मतम न पिरंबा महाक के सर्विस सिंग दुगी दमक राज्यपाल न महाक थागत फोंगदोकी श्री बॉबी ना इंग्लिश सिंगनी कुनगी मार्च तगी राज्यपाल के सेक्रेटरी ओइदुना लाखिबनी अमरोमदा कल्याण आर्सम मणिपुर की मिहुत सिंगंग असि राज्यपाल लक्ष्मण प्रसाद आचार्य का राजभवन उनखरे उनबदुदा राजभवन की माइकेदगी पांगबा याव मतेंग सिंग पांगनी हाइना थाजब पीकी हाइरी Diwali with my Bharat ki thauram ngasidagi ukhul da hokre Nehru Yuba Kendra ukhul na St Joseph College amasung Pettigrew College ki NSS unit ka puna sinduna pangtoki ba thauram aduda ukhul gi ariba hospital tabalambi Aba Market Complex amasung ukhul mini secretariat tabalambi sing sitok sengdoki ukhul traffic control police ki matengalona na mahiru singna miyam chathokasin tawda ngakna satkadaba kangnon sing khanganbagi thauram amasu pangtoki Nehru Yuba Kendra Thobal Jilla ki manungda laiba tongan wafam singda thasi ki kuntaretta gi numit mari nisum satharakpa Diwali with my Bharat ki thauram ngasi loisin kre palan thoram si gi manungda tongan club singa madi NSS unit ki mahiroi singa kocham naduna khangabok kaithel amasung khangabok higher secondary school na singbu yauna atai kaithel kaya dasu lu nanbagi thauram sing pangthok ki hairi Imphal East ki luang sangom dalaiba Sriban Higher Secondary School na Sindona Science and Technology for Sustainable Future habi hiramda multidisciplinary school exhibition ama ngasi pangthokre
थौरम अदुग मरी लेना ZEO John 2M Premchandran hai khunayam semada oja sing thodang yamna chawi oja singna lamdam masigi tunglam chat ki yenglaga mahiroi singbu afaba makal gi shiksha pina bu hona tangai fadi man hai school asida ngasi pangthok leba exhibition asina mahiroi singde lairiba haithoi sing thoiba madi wakal loksing hangat hanba ngamlagani masina mahiroi singna leba ki madi rajya gi thak to pangthok pachang namnaba kya dasu saruk yabada chawna mateng oiragani Surasan Higher Secondary School ge sahi gi mana mathum yanthokpagi thorum ngasi school asigi Central Auditorium da pangthokre thormadu da school asigi principal KS Memtonbi Devi yauna sangnaraba myu kya sarukya Transforming conflict understanding identity through peace building issues challenges and prospects haiba hiramda hyang thangda leiba Kamakya Pyamton College da International Conference amangasi pangthokre thormadu da akhang hai kya na wangangki Kongpal Social Development Organization Kam Youth Center gini funito isuba foundation denga si pangtokre thorong gi sarka moina larik phaba mahiroi singda mana mathum sing yanthokki Akaswani Imphal gi pau tabiri Pradhanmantri Narendra Modi ngasi numidang waram Gujarat ki Ekta Nagar da lupa koti sani marifu hanbagi project kaya sangakre khargina urep uyung tamkre project singa duna lamda maduda lamkoiba sing lakpagi sang hengat hanbada natana miyamna maromdom lepsaba ngamna ba yauna lam kaya da chawna kanaba piragani nominini ki khongchate ngasi Gujarat thungkiba Pradhanmantri na Aram 6.0 ga mari lenana marputara mapan suba Common Foundation course ki training officer singda wa ngangi Aram 6.0 asida Bharat ki tongan ba civil services ki training officer chatruk yankhayum de masung Bhutan gi civil services ahungi training officer sing yauri akhoi gi paumin hai Sri Modi gi khongchit manung da bonsai garden sewage treatment plant Sardar Sarovar Dam experience center sub district hospital traffic circles masung smart bus stop sing sangagani mamang sahidasu Kebaria da Malem gi khwari gi wangba Statue of Unity sangaduna Malem gi lamkoiba singi pung singsin kibani Hauzik sanabagi pau Kshetrimayum Birosh tagi USA gi Colorado da leiba Pueblo Convention Center da chathariba under 19 World Boxing Championship ki nupi gi kilogram 53 gi kanglupta Bharat ki mahut sindona saruk yariba Manipur gi boxer Thokchom Supriya semi final changle semi final da Thokchom Supriya ne Ukraine gi boxer Melding Bozena ga thengnaragani tournament asida hauzik phawbada Bharat ki boxer sing na punna takaman taraga taret lawba ngamlagani hairi Kha Manipur College Kakching na Sinduna College asida chathariba A Pratap Singh Memorial Manipur University Inter College Football Tournament lisingani kunmari kunmanga gi ngasi sanakhiba ahanba semi final match ta Kha Manipur College na Naurem Birhari College bu penalty shootout ta Panjil Mari anida maithiba pikre ani suba semi final da Kakching Khunau College na Kamakya Pyamton College bu penalty shootout ta Panjil manga ahumda thoiduna tournament asigi final changbam ngamle Walida wabagai kangsang da chathariba humputaruk suba Sar Churachan Singh KCSI CBI Memorial League Cum Knockout Open Kang Tournament ki ngasi sanagadaba match ta thangmoibun kangkhut laktabadagi KKCO Kesamthong walkover fangkhre None District Badminton Association na yumbu oidona mathang thagi ani phawba chathagadaba ahanba Naga Hill District Badminton Tournament lising ani kunmari jila asigi Longmai Part 3 da leiba Tenkhongjang Badminton Court ta haukhre Tournament asida punna sanaroi chahunga tara romna saruk yari Mathang chahi gi February da New Delhi da pangthokadaba nifumanga suba National Masters Athletic Championship ta saruk yanaba hangalaba sanaroi sing mathang thagi tara dagi kun phawbagi manungda Kuman Lampak Main Stadium gi room number 32 da report tawnaba khangalakli sanaroi singna masagi Aadhaar card amasung medical fitness certificate singju loiner kadabani haina Manipur Masters Athletic Association gi chairol aman hairi Bharat ki tennis sanaroi Rohan Bopana amasung mahake Australian jura Matthew Abden France ki Paris ta chathariba Paris Masters quarter final changle makoina Germany gi Alexander Zverev amasung Brazil gi Marcelo Melo gi jurabu straight set ta taruk mari tare taruk ta maithi bapiduna quarter final changkhibani Kiran Aroi bedamaru we pau amohanna Mukhyamantri Nongthom Biren na hairi Sardar Vallabhbhai Patel gi mapok numina lakpada amatoiba masung nungsi sanabagi mari hena chasin hanba oirasanu Manipur bulam koibasina khwaidagi pamnaba mafam ama oinanaba sarkarna lepalaitana honari haina Mukhyamantri Nongthom Biren na phongdokrai
Lagliba ningol sakobu kumai ga mari lenana hapta kangjibung de pangto kodoriba ngagi mela mapung fan binaba Fisheries Mantri Haikam Dingona appeal tauri. Haksel Mantri Dr. Sapam Ranjan Nahari mobile phone yauna digital world horkli bangang singna hena mai onsin kibadagi makoi gi haksel da kaiba kya thorkli amasung Pradhan Mantri Narendra Modi ngasi Gujarat ta lupa koti sani marfu henbagi project kaya sanga khre kharagina urep uyung tam khre pauloi jare.